Hi mayam, good morning mayam. Ahanba magtada aigi channel bu jengbiriba ichilin naw khudingmakpu aina taramna okchari mayam. Ngasidi ai Manipuri bosti da su chalure thangjing leire dagi pangkhok leire ai thangjingga pangkhoka ma irolaktoini ngasidi berendi leire adai bamoni maidan londa sum laaga ina khamen simbi dai alu tilhau potol karola tumbi do khada bido dai berendi dai banda kobi si su leire dum bazar da sina Manipuri bosti dagi ni thangjing se nei laurei se mayam ado makata na jingminasi aina kari tauri aido mayam asigi mayam do aina thongakadaba hijang mathendi silere thangjing siga alu siga pangkhok siga asi iron jarage umorok sim tawraga ko nga sima tawjarage saugi sima nga ajai baleire aina oven da jaijabani asiga aina kangsoi thongjarage saugi thongage ko ado makata na jingminarasi ai sem saba hawrage adudi mayam eronba thangatle ai pangkhok to mayam do ai saugi da thangnaba nga sing asitpa tilhau morok tangkhai digi awa fadigom si ready da thamme ising se ai loijer sing siga loina hapchalage ko lolage ngata saugi thongmase phajana saure thum thakjalage khara saugi sina thangdaramdai da thaage dai hojik saugi se thakjalage se sauraga ai muthatlage nga simuk tawjarage thum machu tosalle hojik tawrage Hi mayam ai thongba chang hinjang loire saugi thongba siga leire adigi siga thangjing ironba leire pangkhoka singa atauba leire tilhau ama leire thabim leire sini mayam sabadi uchararoge mayam ado video se mayam punamak like tawbiramu share tawbiramu subscribe tawbiramu thank you mayam ngasigi oinadi bye bye mathangi video da mu unarasi